Adongidamakta SS Entertainment na puduna lakjari Ningol Khonjel. Mityang tabiba pumna mapu Khusboo Gurumayum na taram na okjari. Adom na hana karigumba channel asibu subscribe tawbiramdrabasu ngasimak subscribe tawbiduna. Aikhoya thagalapa video singbu adom na ahanba yengbinabagidamagta bell icon na nambiramba kawbiganu. Aikhoygi screening committee na scrutiny tawraba matunda khangkatlaba se sapising adidi mathang sitna thamoi piyu hairagli thamoi pikro hairagli damna nangina fandagi Pankayda Lairiba Thawaina Kanagi nokna hinglibam Lakani nungaiba matam ay koigisum Lakani nungaiba matam ay koigisum Lakloni tawayoy ba Kung hayaw na kung doy raklaw Hawaii kau lang bakuk na ba Uri rai ita takhelai Na khoi ai bo araw no Lai hau ro Zat lagi Ahin bay wakalan Krabanong shiba Oy karimadi Lamlanbi amagi Machitana Kai hauraba Thamoy dagi Leta Lang aigi mangda Ay silam damdagi Halak lami yanggang laba Ipa ipungam na Lai hoirabani Janglak padiyada Aram kaurang miking na Ibutoy na yengki Ahing sang na tumluraga Yuki malang bana Mikap Thokan basi makalam hali Mangluwam manglana Magisak tamanglanda Taibang daning sing Basit hamoy na hali Nanggi aigi Nung shiwarida Mipong kuding Nakalag na Shonakibay Asira kay na bagi Palhay bado Asira kay na bagi Palhay bado Kaya danak narambano Sabapok ninggi aron bawahay sing Tatana fondok linanggi mayik na Saklaroy kali Ichisina Nanggi mayik Nanggi iso Shikang mande Nanggi thamoido Nung shimitina Toy na ginjaba Nung shimitina Toy na ginjaba Nang bulong siba Ay nanagbuya jaba Magpok tareta Nang budi panglayroy Ahing do karam na Hau ki khang hau de Manglado sumna Kai kini kalu de Ahing do Aigi magi Kaidok na kini Aigi magi Kaidok na kini
sagai amamam oinakini Nenau na yangoi tomba de na na gayangoi tomba de Bidyarani itayo Laima da Phajaira na yesa mapalna tilabani moirangi thangji Rang lâm đi lâm nung si ôi ma Manipur ôi ma Manipur shine de tu min no shine de nang na mi shumi ba mi no to nangi mi ko kudin khanjali thana ta no chai mangan tai bangani magtashu La liba September gi tarik mari asidagi aikhoina khangkalaba sesakpi sing adugi video du suksoi soidana aikhoigi YouTube channel da upload tawjaraki maramaduna sesakpi sing asibu pungnin thoga pibo oina video sing asi loiba fawbadang yingbiduna like amadi comment share tawba kawpirangani comment pibagi mawong adudi aikhoina masa masagi video sing aduda matam gi oina khanghanjarake Tang Maida, I could put Namu Tenarasi.